ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯣꯏꯕꯤ, ꯑꯩ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯔꯤ, ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯔꯣ, ꯑꯩ ꯅꯪꯒ ꯀꯣꯏꯅꯕ ꯉꯝꯂꯔꯣꯏ꯫ ꯏꯁ, ꯌꯥꯝ ꯂꯥꯏꯅꯒ ꯍꯥꯏꯌꯦ, ꯌꯥꯝ ꯇꯥꯅꯤꯡꯗꯦ꯫ ꯑꯩ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯨꯛ ꯊꯤꯕ ꯉꯝꯂꯔꯣꯏ꯫ ꯅꯨꯡꯁꯤꯅꯕꯁꯤꯕꯨ ꯐꯥꯒꯤꯔꯕ? ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯂ ꯍꯥꯏꯕꯅꯤ, ꯀꯣꯏꯅꯤꯡꯉꯒ ꯀꯣꯏꯕ, ꯀꯣꯏꯅꯤꯡꯗ꯭ꯔꯒ ꯇꯣꯛꯄ, ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯗꯤꯅꯦ ꯑꯇꯣꯞꯄ ꯊꯤꯕ ꯉꯝꯃꯣꯏꯀꯣ꯫ ꯅꯨꯡꯁꯤ ꯂꯩꯀꯣꯜꯁꯤꯗ ꯅꯨꯡꯁꯤ ꯂꯩꯄꯨꯜꯒ ꯑꯣꯏꯈꯤꯕ ꯃꯤꯒ ꯌꯥꯎꯅꯕ꯭ꯔꯣ? ꯌꯥꯎꯈꯤꯕꯒ ꯌꯥꯎꯔꯗꯤ ꯑꯅꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯁꯨꯅꯦ ꯅꯈꯣꯏꯒꯨꯝꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯗꯨꯒ ꯋꯥꯏꯊꯨꯡꯅꯕ ꯑꯣꯏꯖꯒꯦ꯫ ꯁꯤꯃꯇꯪꯗꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯄꯤꯕꯤꯔꯝꯃꯣ꯫ ꯅꯨꯡꯁꯤꯕ ꯂꯩꯕ꯭ꯔꯣ? ꯑꯩ ꯂꯥꯛꯑꯦ꯫ ꯅꯨꯡꯁꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯗꯕ ꯀꯨꯏꯔꯦ, ꯑꯗꯨꯒ ꯅꯨꯡꯁꯤ ꯁꯛꯇꯝꯁꯨ ꯎꯗꯕ ꯀꯨꯏꯔꯦ꯫ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯟꯁꯤꯁꯤ ꯂꯦꯟꯖꯔꯒꯦꯅ ꯂꯥꯛꯑꯕꯅꯦ꯫ ꯇꯊꯤ ꯇꯊꯤ ꯆꯩꯔꯛꯄꯁꯨ ꯌꯥꯔꯣꯏ, ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯈꯛꯇꯅꯦ꯫ ꯑꯩꯅ ꯌꯥꯝ ꯌꯦꯠꯂꯕ ꯅꯉꯣꯟꯗ? ꯑꯩꯅ ꯌꯥꯝꯅ ꯌꯦꯠꯄ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯁꯛꯁꯦ ꯅꯃꯥꯡꯗ ꯎꯠꯂꯔꯣꯏ꯫ ꯑꯃꯨꯛ ꯍꯟꯅꯁꯨ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯕ ꯉꯝꯕ ꯑꯣꯏꯖꯒꯦꯗ꯫ ꯇꯤꯜ ꯍꯤꯗꯥꯛ ꯆꯥꯕꯗꯒꯤ ꯁꯤꯔꯕꯣ ꯅꯣꯏꯕꯣ? ꯏꯟꯕꯣꯛꯁꯇꯒ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦꯕ꯫ ꯅꯃꯤꯡ ꯄꯟꯗ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝ ꯊꯨꯅ ꯊꯣꯛꯆꯔꯛꯑꯣ꯫ ꯑꯩꯁꯨ ꯏꯇꯣꯟꯗ ꯂꯩꯕꯗꯣ ꯇꯜꯂꯦꯕ, ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯃꯁꯦꯟꯗꯣ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕ꯫ ꯑꯗꯣ ꯈꯔ ꯊꯨꯅ ꯊꯣꯛꯂꯛꯑꯣꯀꯣ, ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯆꯦꯠꯀ ꯇꯧꯁꯦ ꯍꯥꯏꯕ꯫ ꯃꯤꯅ ꯁꯥ ꯑꯣꯜꯂꯦ ꯍꯥꯏꯅꯩꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗꯅ꯫ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯜꯂꯤꯅꯣ ꯍꯥꯏꯕ? ꯃꯤꯒꯤ ꯑꯁꯥꯎꯕꯗꯨꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯔꯗꯤ ꯁꯥꯎꯔꯛ ꯇꯥꯕꯅꯦ꯫ ꯑꯗꯣ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯏꯃꯨꯡ ꯀꯥꯏꯔꯦ ꯍꯥꯏꯅꯩꯁꯦ ꯆꯨꯝꯕ꯭ꯔꯥꯕ? ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯇꯥꯟꯅꯁꯦ ꯍꯥꯏꯕ꯫ ꯀꯥꯏꯗꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯖꯒꯦ, ꯇꯥꯟꯅꯃꯤꯟꯅꯁꯤ ꯀꯩꯅꯣ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯀꯣꯛ ꯇꯥꯡꯉꯦ ꯀꯥꯏ, ꯊꯤꯌꯦ ꯍꯟꯅꯨꯔꯦ ꯍꯥꯏꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯊꯛꯇꯅꯦ ꯂꯥꯏꯐ ꯑꯦꯇꯦꯝꯞ ꯇꯧꯕꯅꯤ ꯍꯥꯏꯅ ꯀꯣꯔꯠꯇ ꯀꯦꯁ ꯐꯥꯏꯜ ꯇꯧꯒꯅꯤ ꯑꯩꯗꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯊꯤꯌꯦ ꯀꯥꯏꯅꯒ, ꯍꯣ ꯊꯤꯔꯁꯨ ꯊꯤꯁꯅꯥ, ꯑꯗꯨꯒꯅꯦ ꯃꯀꯣꯛ ꯇꯥꯡꯉꯦ ꯍꯥꯏꯗꯨꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯎꯈꯠꯂꯦ, ꯁꯝ ꯊꯥꯗꯣꯏꯕ꯫ ꯑꯗꯨꯒ ꯍꯟꯅꯨꯔꯦ ꯍꯥꯏꯗꯨꯗꯤꯅꯦ ꯀꯩꯁꯨ ꯈꯟꯕꯤꯗꯦ, ꯃꯤ ꯁꯨꯒꯔ ꯗꯦꯗꯤꯅꯤ ꯈꯟꯖꯔꯤꯅꯦ꯫ ꯀꯩꯒꯤꯅꯣꯕ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯜꯂꯤꯁꯦ? ꯅꯣꯏꯁꯨꯅꯦ ꯐꯪꯗ꯭ꯔꯗꯤ ꯐꯪꯗꯕ ꯊꯤꯌꯣ, ꯑꯩꯗꯧꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ꯫ ꯍꯥꯏ ꯃꯌꯥꯝ, ꯃꯇꯝ ꯈꯔꯗꯤꯅꯦ ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯄꯨꯟꯕ ꯉꯝꯃꯣꯏꯗꯧꯔꯦꯕ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯝꯕ, ꯅꯨꯡꯁꯤꯔꯕꯤ ꯐ꯭ꯔꯦꯟ ꯃꯌꯥꯝ, ꯃꯔꯝ ꯍꯥꯏꯕꯤꯌꯨꯔꯥ? ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯀꯩꯅꯣꯗ ꯂꯩꯈꯤꯕꯗꯣ, ꯑꯗꯨꯗꯨꯅꯅꯦ ꯃꯥꯏ ꯃꯅꯥꯛꯇ ꯂꯥꯛꯑꯣꯌꯦ, ꯋꯥꯔꯜ ꯇꯨꯔ ꯆꯠꯁꯦꯌꯦ, ꯃꯁꯛꯁꯨ ꯎꯅꯤꯡ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯑꯗꯨꯝ ꯌꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯄꯨꯟꯗꯦ ꯀꯥꯏꯅꯒ ꯑꯩꯕꯨ ꯑꯃꯨꯛ ꯁꯥꯎꯔꯛꯇꯣꯏꯔꯣ? ꯁꯥꯎꯕꯤꯗꯣꯏꯔꯕ ꯑꯩꯉꯣꯟꯗ? ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤꯍꯦ꯫ ꯃꯤ ꯅꯣꯏ ꯊꯥꯗꯣꯛꯑꯒ ꯃꯥꯏ ꯃꯅꯥꯛꯇ ꯁꯨꯝ ꯂꯩ ꯌꯥꯄꯣꯠꯇꯦꯍꯦ꯫ ꯃꯥꯏ ꯃꯤꯠꯀ ꯉꯥꯎꯋꯤꯗ, ꯆꯥꯛ ꯍꯦꯛ ꯆꯥꯕꯒ ꯒꯥꯔꯤ ꯊꯧꯕꯁꯤꯗꯤ꯫ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯋꯥꯏ, ꯆꯥꯔꯦ ꯋꯥꯏ, ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ ꯄꯪꯋꯥꯗ ꯋꯥꯏꯗ꯫ ꯅꯥꯕ ꯐꯔꯒ ꯑꯃꯨꯛ ꯂꯥꯛꯈꯤꯀꯣ ꯃꯌꯥꯝ, ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯄꯣꯊꯥꯈꯤꯒꯦꯕ, ꯅꯠꯇ꯭ꯔꯗꯤ ꯏꯁꯥꯁꯦ ꯌꯦꯡꯕ ꯌꯥꯔꯔꯣꯏ ꯇꯧꯕꯅꯦ, ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯆꯜꯂꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯥꯕ ꯐꯕ ꯉꯥꯏꯕꯤꯔꯝꯃꯨꯀꯣ꯫ ꯊꯥꯕꯜ ꯆꯣꯡꯁꯤ ꯂꯥꯛꯑꯣ ꯑꯉꯣꯝ ꯂꯩꯀꯥꯏꯗ꯫ ꯑꯉꯣꯝ ꯂꯩꯀꯥꯏꯗ ꯊꯥꯕꯜ ꯂꯩꯌꯦ, ꯂꯩꯀꯥꯏꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯨ ꯂꯥꯛꯑꯣ꯫ ꯏꯟꯈꯠꯂꯛꯂꯤꯕ ꯄꯥꯈꯪ ꯃꯆꯥ ꯁꯥ, ꯅꯣꯏ ꯑꯉꯣꯝ ꯂꯩꯀꯥꯏꯒꯤ
ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯎꯔꯨꯔꯗꯤꯅꯦ ꯅꯃꯤꯠꯁꯤꯡꯒꯗꯣ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯃꯤꯠꯇꯣ ꯂꯩꯀꯥꯏ ꯀꯣꯏꯅꯤꯡꯉꯣꯏꯌꯦ꯫ ꯐꯖꯕꯗꯒꯤ ꯆꯪꯈꯣꯟꯕꯗꯒꯤ ꯍꯧꯔꯒ ꯑꯃꯠꯇ ꯋꯥꯠꯇꯅ ꯂꯩꯌꯦ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯐꯖꯕꯤ ꯃꯌꯥꯝꯒꯤ ꯍꯧꯔꯛꯐꯝꯅꯦ꯫ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯛꯑꯣ, ꯊꯥꯕꯜ ꯃꯀꯣꯛꯀꯗꯣ ꯆꯣꯡꯊꯔꯨ ꯂꯥꯛꯑꯣ ꯀꯩꯗꯧꯒꯦ? ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯤꯑꯣꯏ ꯃꯄꯣꯛꯁꯤꯗ ꯀꯔꯤꯒꯤ ꯊꯤꯔꯤ ꯑꯣꯏꯖꯕ? ꯑꯣꯏꯖꯕ ꯈꯔꯒꯤꯗꯃꯛ ꯀꯔꯤꯒꯤ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕꯤꯔꯤꯕꯅꯣ? ꯃꯤꯅꯝꯕ ꯃꯌꯥꯝꯅ ꯌꯣꯝꯂꯕ ꯇꯥꯏꯕꯪꯁꯤꯗꯅ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯔꯨꯔꯤꯕ? ꯑꯩꯅ ꯅꯪ ꯊꯥꯖꯃꯟꯕꯒꯤꯔꯣ? ꯑꯩꯅ ꯉꯁꯤ ꯅꯪ ꯅꯨꯡꯁꯤꯔꯨꯕꯒꯤꯔꯣ? ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯤꯁꯤꯅ? ꯍꯟꯗꯛꯇꯤꯅꯦ ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤ ꯃꯇꯝ ꯆꯥꯅ ꯃꯌꯥꯝꯒ ꯄꯨꯟꯕ ꯉꯝꯖꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯕ NKT ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡ, ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯑꯩꯁꯨ ꯃꯇꯝ ꯆꯥꯅ ꯌꯧꯁꯤꯟꯖꯔꯛꯑꯒꯦ꯫ ꯋꯥꯔꯧꯕꯤꯗꯅꯕ ꯑꯩ ꯏꯁꯥꯅ ꯏꯀꯣꯛꯅꯣꯟꯅ ꯍꯥꯏꯖꯔꯤꯌꯦ꯫ ꯌꯥꯎꯁꯪꯗ ꯌꯥꯝ ꯉꯥꯎꯖꯕꯤ ꯆꯣꯞꯆꯕꯤ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ꯫ ꯌꯥꯎꯁꯪꯅ ꯌꯧꯔꯛꯄꯗ ꯍꯔꯥꯎꯕꯒꯤ ꯍꯔꯥꯎꯕ ꯉꯥꯛꯇ꯫ ꯑꯗꯨꯒꯅꯦ ꯌꯥꯎꯁꯪ ꯃꯥꯅ ꯂꯣꯏꯁꯤꯜꯂꯛꯄ ꯀꯥꯟꯗꯗꯤꯅꯦ ꯊꯃꯣꯏ ꯂꯥꯏꯃꯟ ꯀꯥꯡꯉꯦ ꯍꯥꯏꯕ꯫ ꯌꯥꯝ ꯂꯣꯏꯍꯟꯅꯤꯡꯗꯖꯥꯠꯅꯤ꯫ ꯃꯊꯪꯒꯤ ꯌꯥꯎꯁꯪ ꯑꯃꯨꯛ ꯉꯥꯏꯔꯝꯗꯣꯏꯅꯦ꯫ ꯅꯤꯉꯣꯜꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯤꯅꯦ ꯌꯥꯎꯁꯪꯅꯤ ꯈꯪꯕ꯭ꯔꯥ? ꯌꯥꯎꯁꯪ ꯃꯇꯝ꯫ ꯑꯩ ꯉꯥꯛꯇꯪ ꯇꯨꯝꯈꯤꯒꯦꯀꯣ, ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯀꯅꯨ꯫ ꯑꯩꯗꯤꯅꯦ ꯇꯨꯝꯕ ꯊꯨꯒꯥꯏꯔꯛꯄꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯅꯤ꯫ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯅꯁꯦꯕꯀꯣ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯣ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯃꯥꯏꯗꯨꯕꯨ ꯀꯗꯥꯏꯗ ꯊꯅꯝꯒꯦ? ꯑꯝꯇ ꯌꯦꯡꯖꯒꯦ꯫ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯁꯤꯅꯒ ꯄꯦꯟꯕ ꯅꯥꯏꯗꯦꯗ꯫ ꯍꯟꯖꯟ ꯍꯟꯖꯟ ꯌꯦꯡꯂꯁꯨ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯤ꯫ ꯇꯥꯃꯣꯒꯤ ꯃꯥꯏꯊꯣꯡꯁꯦ ꯑꯎꯕ ꯀꯅꯥꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯒꯨꯟ ꯑꯃꯗꯤ ꯌꯥꯎꯔꯤꯌꯦ꯫ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ꯫ ꯉꯧꯁꯣꯛꯀ ꯉꯧꯔꯗꯅ ꯇꯅꯥꯟ ꯇꯅꯥꯟ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯤꯌꯦ꯫ ꯑꯗꯣ ꯇꯥꯃꯣꯒꯤ ꯃꯥꯏꯁꯤꯕꯨ ꯐꯖꯩ ꯍꯥꯏꯒꯦ ꯇꯧꯕꯅꯦ, ꯄꯥꯈꯠꯀꯅꯨ ꯏꯕꯨꯡꯉꯣ꯫ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯤꯉꯣꯜ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯁꯦ? ꯀꯞꯄꯗꯅ ꯃꯁꯔꯨ, ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯂꯛꯂꯒ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜꯁꯨ ꯇꯥꯗ꯭ꯔꯒ ꯄꯟꯊꯧ ꯅꯤꯉꯣꯜ ꯀꯥꯗꯨꯗ ꯃꯗꯣ ꯃꯩꯆꯥꯛ ꯈꯥꯡꯂꯦꯗꯣ꯫ ꯅꯨꯡꯁꯤ ꯅꯪꯒꯤ ꯋꯥꯈꯜꯗꯅꯦ꯫ ꯅꯨꯡꯁꯤꯗ꯭ꯔꯥꯅꯦ ꯅꯤꯉꯣꯜ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯁꯦ? ꯍꯥꯡꯍꯧꯔꯅꯤꯗꯣ ꯉꯁꯤꯗꯤ꯫ ꯄꯟꯊꯧꯒꯤ ꯅꯤꯉꯣꯜ ꯀꯥꯗꯨꯁꯨ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯛꯄ ꯅꯨꯡꯁꯤꯔꯕ ꯃꯔꯝꯗꯝ, ꯅꯨꯡꯁꯤꯔꯕ ꯃꯇꯥꯔꯣꯏ ꯀꯌꯥ ꯀꯥꯏꯅꯔꯅꯤꯗꯣ ꯉꯁꯤꯗꯤ꯫ ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯃꯄꯥ, ꯅꯨꯡꯁꯤꯔꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯌꯥꯁꯨ ꯊꯥꯗꯣꯛꯂꯝꯂꯒ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯪꯒꯤ ꯅꯀꯥꯗꯅꯤꯀꯣ ꯂꯥꯛꯆꯔꯤꯕꯁꯦ꯫ ꯅꯨꯡꯁꯤꯕꯤꯌꯨ, ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯨ ꯃꯈꯣꯏꯕꯨ꯫ ꯂꯨꯅ ꯆꯥꯟꯅ ꯅꯤꯡꯊꯤꯅꯁꯨ ꯊꯝꯕꯤꯌꯨ꯫ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ꯫ Despite her old age, she didn't regretly. ꯁꯤꯕꯨ ꯅꯩꯗꯦ ꯍꯥꯏꯈꯤꯗ꯭ꯔꯕ? ꯑꯕꯣꯛꯁꯦ ꯁꯥꯊꯤꯅ ꯅꯩꯁꯟꯈꯤꯕꯩ ꯋꯥꯅꯤ꯫ ꯑꯕꯣꯛꯁꯦ ꯑꯂꯥꯏ ꯌꯥꯕ ꯑꯕꯣꯛ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯍꯦꯟꯖꯤꯟꯒꯦ ꯈꯜꯂꯨꯅꯨꯀꯣ ꯅꯍꯥꯁꯥ꯫ ꯑꯕꯣꯛꯁꯦ ꯌꯥꯝ ꯊꯤꯅ ꯅꯩꯈꯥꯏꯕꯅꯤ꯫ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯅꯩꯔ ꯂꯩꯔꯒꯦ ꯈꯜꯂꯦ꯫ ꯌꯨꯝ ꯀꯩ ꯌꯣꯜꯂꯒ ꯑꯣꯏꯔꯁꯨ ꯅꯩꯔꯅꯤ꯫ ꯑꯩꯗꯤ
ꯅꯩꯕꯗꯤ ꯂꯦꯞꯄꯔꯣꯏꯀꯣ ꯅꯩꯕ ꯍꯥꯏꯁꯤꯗꯤꯅꯦ ꯈꯟꯕꯒ ꯇꯧꯕꯅ ꯍꯥꯟꯕꯗꯣ ꯑꯗꯨꯅ ꯅꯩꯈꯥꯏꯕ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯗꯥꯛ ꯌꯧꯗ꯭ꯔꯤꯐꯥꯎ ꯅꯩꯈꯥꯏꯈꯣꯏꯗꯣꯏ ꯄꯤꯔꯥꯡ ꯃꯥꯅ ꯁꯤꯟꯊꯖꯕꯁꯤꯁꯨ ꯎꯕꯤꯈꯤꯗ꯭ꯔꯦꯀꯣ ꯃꯥꯅꯗꯤ ꯅꯣꯡꯖꯨ ꯃꯔꯛꯇ ꯂꯦꯞꯂꯨꯕ ꯑꯣꯏꯕꯅ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜꯁꯤꯃꯗꯤ ꯄꯜꯂꯣꯏꯅ ꯈꯥꯗꯅ ꯑꯗꯨ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯂꯦꯡꯗꯅ ꯂꯩꯍꯧꯔꯅꯤꯀꯣ ꯂꯩꯀꯥꯏ ꯀꯣꯏꯕꯁꯦ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯣ ꯐꯪꯗꯅ ꯇꯣꯛꯇꯣꯏꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯃꯤ ꯑꯃꯗꯤ ꯂꯩ ꯃꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ ꯈꯟꯕꯅꯦ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯎꯗꯣꯏꯔꯥ ꯎꯔꯣꯏꯗꯧꯔꯤꯔꯥ ꯈꯪꯗꯦꯗ ꯍꯥꯏꯅꯤꯡꯈ꯭ꯔꯦꯗ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯂꯩꯕꯁꯦ ꯁꯨꯝ ꯋꯥꯁꯜꯂꯛꯑꯦ ꯍꯥꯏꯗꯤ ꯍꯥꯏꯗꯣꯏꯅꯦ ꯑꯗꯣ ꯉꯥꯏꯔꯒꯦꯗ ꯃꯥ ꯊꯣꯛꯂꯛꯄ ꯑꯣꯏꯅ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯅ ꯀꯅꯥ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯕ ꯑꯣꯏꯅ ꯊꯣꯛꯂꯕ꯭ꯔꯣ ꯂꯣꯠꯈ꯭ꯔꯒꯦ ꯑꯩꯗꯤ ꯅꯃꯥꯡꯗꯒꯤ ꯅꯪꯒꯤ ꯊꯃꯣꯏꯅꯕꯨ ꯄꯦꯟꯒꯅꯤ ꯍꯥꯏꯔꯗꯤ ꯁꯤꯟꯊꯁꯅꯨ ꯄꯤꯔꯥꯡ ꯃꯥꯁꯨ ꯃꯅꯤꯡ ꯇꯝꯅ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯋꯥꯗꯅꯕ ꯑꯩꯗꯤ ꯂꯥꯞꯊꯣꯛꯆꯈ꯭ꯔꯒꯦ ꯀꯅꯥ ꯑꯃꯠꯇꯕꯨꯁꯨ ꯌꯦꯠꯆꯔꯔꯣꯏ ꯑꯩ ꯗꯤꯃꯥꯟ ꯁꯥꯈꯤꯕꯒ ꯂꯩꯇꯦꯀꯣ ꯑꯩꯕꯨ ꯁꯛ ꯌꯥꯝ ꯐꯖꯕꯒꯤ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯗꯤꯃꯥꯟ ꯁꯥꯗꯣꯔꯤꯒꯦꯕ ꯏꯆꯦ ꯃꯣꯏꯅ ꯍꯥꯏꯁꯦ ꯍꯥꯏꯁꯤꯟꯅꯔꯤꯅꯦ ꯑꯩ ꯀꯅꯥꯝꯇ ꯀꯩꯝꯇ ꯍꯥꯏꯗꯦ ꯑꯩ ꯗꯤꯃꯥꯟꯁꯨ ꯁꯥꯈꯤꯕ ꯂꯩꯇꯦ ꯃꯣꯏꯅ ꯗꯤꯃꯥꯟ ꯁꯥꯏ ꯀꯩ ꯍꯥꯏꯅꯔꯤꯁꯦ ꯇꯥꯁꯤꯟꯅꯔꯨꯅꯨꯀꯣ ꯅꯅꯥꯗꯣ ꯏ ꯇꯥꯖꯅꯤ ꯊꯥꯖꯕꯤꯔꯨꯅꯨꯀꯣ ꯑꯩ ꯍꯧꯖꯤꯛ ꯗꯤꯃꯥꯟ ꯁꯥꯕꯩ ꯃꯇꯝ ꯋꯥꯠꯂꯤꯑꯕ ꯁꯥꯁꯨ ꯁꯥꯔꯣꯏꯗ ꯃꯤ ꯄꯣꯄꯨꯂꯔꯒ ꯑꯣꯏꯍꯟꯈꯤꯗꯣꯏꯅꯦ ꯑꯗꯨ ꯃꯇꯝꯗꯨ ꯐꯥꯎꯇꯪꯗꯤ ꯉꯥꯏꯌꯨꯕ